ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯆꯅꯨ ꯃꯉꯥ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯛꯊꯣꯡꯕꯤ ꯂꯤꯛꯂꯥꯏꯅꯨ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯈꯛ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥꯏꯅꯨ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛꯌꯥꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝ ꯑꯁꯤꯗꯅꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯂꯝ ꯃꯨꯟꯅꯕꯒꯤ ꯋꯥꯍꯧꯗ ꯍꯧꯔꯛꯈꯤꯕ ꯂꯥꯟꯐꯝ ꯑꯃꯗ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯂꯝꯖꯥ ꯁꯥꯔꯥ ꯑꯣꯏꯍꯧꯔꯦ꯫ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯦ ꯂꯥꯏꯔꯕꯤ ꯃꯍꯥꯛꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ パꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯃꯈꯣꯏ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯨꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯦꯜꯍꯩꯕ ꯍꯥꯏꯅ ꯀꯧꯏ꯫ ꯇꯦꯜꯍꯩꯕ ꯅꯥꯄꯟ ꯌꯥꯝꯅ ꯇꯧꯏ, ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯅ ꯍꯥꯏꯕ ꯋꯥ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯅ ꯍꯥꯏꯕ ꯋꯥ ꯂꯧꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯦꯜꯍꯩꯕꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯇꯦꯜꯍꯩꯕꯅ ꯍꯥꯏꯔꯛꯏ, "ꯁꯒꯣꯜ ꯑꯗꯣ ꯁꯤꯗ ꯈꯥꯝꯃꯨ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ꯫ ꯃꯐꯝꯁꯦ ꯎ ꯋꯥ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯕꯅꯤꯅ ꯌꯥꯝꯅ ꯏꯪꯉꯤ꯫" ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯁꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯑꯃꯗꯤ ꯇꯣꯝꯄꯣꯛꯌꯥꯏ ꯑꯅꯤꯅꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯌꯥꯏꯅ ꯍꯥꯏ, "ꯏꯆꯦ, ꯉꯁꯤꯗꯤ ꯉꯥꯁꯦ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ?" ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯍꯥꯏ, ꯏꯆꯦꯅꯅꯦ ꯍꯥꯎꯅ ꯊꯣꯡꯗꯣꯏꯅꯤ." ꯇꯣꯝꯄꯣꯛꯌꯥꯏꯅ, "ꯑꯗꯣ ꯏꯆꯦ, ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯑꯅꯤꯒꯤꯁꯨ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯔꯨꯁꯤ ꯏꯆꯦ." ꯂꯤꯛꯂꯥꯏꯅꯨꯅ, "ꯍꯥꯏꯒꯨꯝꯁꯤꯗ." ꯇꯣꯝꯄꯣꯛꯌꯥꯏꯅ, "ꯍꯥꯏꯔꯨꯁꯤ ꯀꯩꯅꯣ ꯏꯆꯦ, ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯋꯥꯕ ꯐꯔꯅꯤꯌꯦ." ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯁꯨ ꯁꯠ ꯍꯥꯏꯔꯛꯏ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯏ, ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯥ?" ꯇꯦꯜꯍꯩꯕꯅ, "ꯍꯥꯏꯔꯨꯅꯨꯗ, ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ. ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ, ꯁꯒꯣꯜꯗꯣ ꯁꯣꯝꯗ ꯄꯨꯁꯤꯜꯂꯛꯎ, ꯑꯗꯨꯒ ꯎꯔꯨꯞꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯤ." ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯁꯨ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯎ ꯋꯥ ꯀꯌꯥ ꯍꯧꯕꯅꯤꯅ ꯇꯦꯜꯍꯩꯕꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯤ, ꯎ ꯋꯥ ꯀꯌꯥꯒꯤ ꯃꯔꯨꯝꯗ ꯂꯩꯈꯤꯕꯅꯤꯅ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅꯨꯅꯁꯨ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯏꯆꯦꯅꯁꯨ ꯇꯥꯏꯗꯣ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ, ꯃꯁꯛꯁꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤ ꯍꯥꯏ, ꯑꯗꯨꯅ ꯀꯤꯖꯗ꯭ꯔꯣ?" ꯂꯤꯛꯂꯥꯏꯅꯨꯒꯤ ꯄꯥꯎꯈꯨꯝꯁꯦ ꯇꯥꯕꯗ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯂꯤꯕ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯂꯤꯛꯂꯥꯏꯅꯨ ꯍꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯃꯗꯨ ꯂꯤꯛꯂꯥꯏꯅꯨ ꯍꯣꯏꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯇꯣꯝꯄꯣꯛꯌꯥꯏꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯆꯦ, ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯑꯗꯨꯅꯒꯅꯦ ꯑꯩꯉꯣꯟꯗ ꯐꯠꯇꯕꯒ ꯇꯧꯔꯛꯂꯗꯤ ꯃꯅꯥꯗꯣ ꯂꯩꯔꯒ ꯈꯨꯄꯥꯛꯅ ꯊꯥꯗꯣꯏꯅꯤ." ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ
ꯇꯦꯜꯍꯩꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯑꯗꯨꯅꯒꯅꯦ ꯏꯆꯦꯗꯒꯁꯨ ꯗꯞꯀ ꯍꯦꯛ ꯇꯧꯔꯛꯂꯕ ꯑꯩꯁꯨ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯇꯦꯜꯍꯩꯕꯗꯨ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯍꯦ ꯅꯣꯏꯅꯤ ꯉꯥꯏꯈꯣ! ꯂꯤꯛꯂꯥꯏꯅꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏꯗꯨ ꯁꯠ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯂꯤꯛꯂꯥꯏꯅꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯦꯜꯍꯩꯕꯁꯨ ꯃꯅꯥꯏ ꯑꯅꯤꯗ ꯍꯥꯏ, ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤ? ꯆꯠꯂꯣ ꯑꯥꯗꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯁꯦ ꯐꯥꯔꯒ ꯁꯤꯗ ꯄꯨꯔꯛꯎ꯫ ꯃꯅꯥꯏ ꯑꯃꯅ, ꯅꯠꯇꯦ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯕꯅꯣ, ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣꯅ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅꯤꯅ ꯇꯦꯜꯍꯩꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏꯅꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯏꯁꯨ ꯃꯁꯥ ꯑꯗꯨ ꯋꯥꯔꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏ, ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯠꯇ꯭ꯔꯣ? ꯇꯣꯝꯄꯣꯛ ꯌꯥꯏꯅ, ꯃꯥꯅꯤ ꯏꯆꯦ꯫ ꯂꯤꯛꯂꯥꯏꯅꯨꯅ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯐꯥꯕ ꯂꯥꯛꯑꯅꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯏꯅ, ꯏꯆꯦ ꯏꯕꯥꯅꯤ ꯁꯤꯔꯅꯤꯀꯣ? ꯂꯤꯛꯂꯥꯏꯅꯨꯅ, ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯤꯗ ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯂꯒꯅꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅ ꯇꯦꯜꯍꯩꯕꯗꯨ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯣꯏꯅꯗꯤ ꯏꯆꯥ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯂꯝꯂꯣꯏ, ꯑꯗꯨꯅ ꯋꯥꯉꯥꯡ ꯌꯥꯀꯥ ꯃꯊꯤ ꯐꯣꯡꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ, ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯒ ꯑꯇꯝꯅꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯊꯦꯝꯖꯤꯜꯂꯨꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯃꯗꯨꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯀꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯗꯦꯀꯣ, ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯒꯅꯤ꯫ ꯏꯃꯥꯅ ꯁꯣꯏꯗꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯐꯪꯅꯕ ꯊꯤꯔꯒ ꯏꯆꯥꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯍꯟꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯊꯦꯝꯕꯗꯒꯤ ꯇꯦꯜꯍꯩꯕ ꯑꯗꯨ ꯈꯔ ꯏꯪꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯍꯧꯈ꯭ꯔ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯅꯨꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯤ, ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯌꯥꯏꯁꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯁꯤꯟꯐꯝꯁꯨ ꯑꯗꯨꯝ ꯍꯣꯡꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯒ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯏꯆꯦꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯟꯗꯣꯆꯥ ꯇꯅꯧꯕꯤ ꯍꯣꯏꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯋꯥꯏꯁꯤꯜ ꯂꯝꯁꯤꯠ ꯇꯧꯕ ꯑꯗꯣ ꯌꯥꯎꯔꯨꯒꯦ, ꯅꯪꯅꯦ ꯆꯥꯛꯀꯥꯁꯦ ꯊꯣꯡꯂꯒ ꯆꯥꯍꯧꯔꯣꯀꯣ꯫ ꯇꯣꯝꯄꯣꯛ ꯌꯥꯏꯅ, ꯍꯣꯏ ꯏꯆꯦ, ꯆꯠꯄꯤꯔꯨꯔꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯛꯂꯥꯏꯅꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ꯫ ꯃꯥꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯑꯁꯤ, ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯗꯨ ꯎꯔꯒ ꯃꯗꯣꯝ ꯆꯤꯟꯕꯥꯟꯗ ꯍꯥꯏ, ꯃꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤꯍꯦ, ꯁꯤꯗꯒ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯋꯥꯈꯜꯗꯣ ꯈꯜꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯃꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯈꯜꯂꯝꯕ ꯋꯥꯈꯜꯒꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ, ꯍꯣꯏ ꯐꯅꯤ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯥ ꯑꯃꯗꯤ ꯐꯥꯔꯛꯂꯤ꯫ ꯊꯥ ꯑꯃ ꯐꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯑꯋꯥꯃꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯗꯣꯝ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯑꯃꯨꯛ ꯀꯧꯔꯛꯇ꯭ꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯄꯤꯔꯁꯨ ꯌꯥꯕꯗꯣ, ꯆꯥꯎꯔꯦ ꯈꯪꯂꯒ ꯂꯩꯔꯁꯤꯗ ꯑꯗꯨꯝ ꯆꯥꯎꯖꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫
ꯑꯗꯨꯝꯅ ꯃꯗꯣ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ "ꯍꯦ, ꯅꯪ ꯀꯅꯥꯅꯣ?" ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯇꯦꯜꯍꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯁꯛꯐꯝꯗꯨ ꯈꯪꯍꯟꯍꯟꯖꯤꯜꯂꯒ ꯇꯞꯅ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥꯏꯁꯤꯜ ꯂꯝꯁꯤꯠ ꯇꯧꯕ ꯂꯥꯛꯆꯕꯅꯤ." ꯇꯦꯜꯍꯩꯕꯅ "ꯅꯪ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜꯂꯥ, ꯅꯠꯇ꯭ꯔꯒ ꯇꯝꯕ ꯀꯅꯥꯒꯤ ꯅꯥꯄꯗ ꯆꯤꯜꯂꯕꯤ ꯂꯩꯔꯥꯡꯂꯥ?" ꯂꯤꯛꯂꯥꯏꯅꯨꯗꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ, "ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯨꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ꯫ ꯑꯩ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃ ꯅꯠꯆꯗꯦ, ꯏꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ." ꯇꯦꯜꯍꯩꯕꯅ "ꯑꯣ, ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯃꯟ ꯂꯧꯔꯨꯔꯣ." ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯈꯟꯅꯕ ꯑꯣꯏꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯦꯜꯍꯩꯕꯒꯤ ꯆꯥꯛ ꯑꯦꯟꯖꯥꯡ ꯊꯣꯡꯕ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯅ ꯍꯥꯏ, "ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ, ꯑꯩꯅ ꯑꯣꯏꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯔꯒꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯄꯤꯖꯒꯦ." ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ." ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯍꯌꯦꯡ ꯈꯜꯂꯒꯅꯤ, ꯑꯗꯨꯗ ꯌꯥꯎꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯕꯗꯤ ꯌꯥꯎꯕ ꯌꯥꯒꯅꯤ." ꯂꯤꯛꯂꯥꯏꯅꯨꯅ "ꯐꯔꯦ, ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯑꯩ ꯑꯣꯏꯅ ꯈꯟꯅꯕ ꯍꯣꯠꯅꯔꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯂꯤꯛꯂꯥꯏꯅꯨꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯜꯍꯩꯕꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯇꯦꯜꯍꯩꯕꯅ ꯍꯥꯏ, "ꯅꯪꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯂꯤꯛꯂꯥꯏꯅꯨ ꯇꯞꯅ, "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯕꯤ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯑꯩꯒꯤ ꯇꯧꯒꯗꯕ ꯍꯥꯟꯅꯒꯤ ꯏꯊꯧ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯝꯒꯦ ꯈꯟꯗꯨꯅ ꯉꯟꯇꯥꯅ ꯂꯥꯛꯆꯕꯅꯤ." ꯇꯦꯜꯍꯩꯕꯅ "ꯆꯪꯉꯨ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ." "ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ?" "ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯅꯥꯝꯃ ꯇꯥꯔꯕ ꯃꯤꯅ ꯊꯣꯡ ꯊꯥꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯦ." ꯂꯤꯛꯂꯥꯏꯅꯨꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ "ꯉꯥꯛꯄꯤꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯈꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯈꯔꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯂꯥꯏ, ꯅꯪꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ꯫ ꯉꯁꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯦꯛ ꯊꯣꯡꯂꯛꯄ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯣꯏꯍꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕꯤ ꯆꯥꯛ ꯊꯣꯡꯕꯤ ꯍꯩꯕꯤ ꯅꯨꯄꯤ ꯀꯌꯥ ꯀꯧꯈꯠꯇꯨꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯗꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯈꯟꯅꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯗ ꯆꯥꯔꯛꯂꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡꯒꯤ ꯃꯍꯥꯎ ꯑꯁꯤ ꯇꯦꯜꯍꯩꯕꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯍꯥꯎ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯤ꯫ ꯑꯗꯨꯅ ꯇꯦꯜꯍꯩꯕꯗꯨ ꯁꯥꯎꯕꯗ ꯂꯣꯏꯔꯤ꯫ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯕꯤ ꯅꯨꯄꯤ ꯀꯅꯥ ꯊꯤꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯍꯦꯛ ꯎꯔꯛꯏ꯫ ꯂꯩꯃꯔꯦꯟꯕꯤꯗꯨ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, "ꯏꯕꯦꯝꯃ, ꯅꯪꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯌꯥꯎꯔꯕ꯭ꯔꯥ?" ꯂꯤꯛꯂꯥꯏꯅꯨꯅ "ꯂꯩꯃꯔꯦꯟꯕꯤ ꯏꯕꯦꯝꯃ, ꯌꯥꯎꯖꯗ꯭ꯔꯤꯗꯣ." ꯂꯩꯃꯔꯦꯟꯕꯤꯅ "ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛꯇ ꯆꯥꯡꯌꯦꯡ ꯑꯁꯦ ꯌꯥꯎꯔꯨ ꯂꯥꯎ." ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯆꯥꯛ ꯑꯦꯟꯁꯥꯡ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯔꯦꯟꯕꯤꯅ ꯇꯥꯛꯄꯤꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯜꯍꯩꯕꯅ ꯍꯥꯏ, "ꯏꯃꯥ ꯂꯩꯃꯔꯦꯟꯕꯤ, ꯅꯈꯣꯏꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯁꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ." ꯃꯃꯥꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯅꯤ. ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯁꯦ ꯍꯥꯎꯇꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯒꯤ ꯏꯈꯨꯠꯁꯤꯃꯛꯅ
ꯏꯆꯥꯒꯤ ꯆꯥꯕ ꯌꯥꯅꯕ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯊꯣꯡꯒꯦꯀꯣ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯔꯒ ꯌꯦꯡꯂꯣ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯂꯩꯕꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯍꯦꯛ ꯍꯨꯛꯄꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯥꯎ ꯑꯃ ꯆꯦꯜꯂꯝꯃꯤ ꯇꯦꯂꯩꯕ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯆꯥꯛ ꯏꯟꯖꯥꯡꯒꯤ ꯌꯥꯝꯅ ꯍꯥꯎꯔꯕ ꯃꯍꯥꯎ ꯑꯃ ꯆꯦꯜꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤꯗꯤ ꯍꯥꯎꯇ꯭ꯔꯕꯔꯥ ꯈꯟꯗꯨꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯕꯣ ꯇꯦꯂꯩꯕꯅ ꯇꯞꯅ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤ ꯉꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯁꯦ ꯀꯅꯥꯅꯣ ꯃꯇꯝꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯗꯤ ꯍꯥꯎꯇꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤ ꯂꯩꯃꯔꯦꯟꯕꯤꯅ ꯑꯗꯣ ꯏꯃꯥꯅ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯨ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯇꯦꯂꯩꯕ ꯇꯞꯅ ꯏꯃꯥ ꯑꯩꯅ ꯅꯍꯥꯟꯈꯩ ꯆꯥꯔꯛꯄ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤ ꯆꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯁꯤꯒꯨꯝꯅ ꯍꯥꯎꯕ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ ꯏꯃꯥ ꯇꯦꯂꯩꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯤꯛꯂꯥꯏꯅꯨꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯄꯤ ꯐꯥꯎꯕ ꯆꯤꯟꯊꯔꯛꯂꯤ ꯂꯩꯃꯔꯦꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯤ ꯑꯁꯦ ꯉꯁꯤꯒꯤꯁꯦ ꯑꯗꯨꯝ ꯈꯜꯂꯁꯤꯀꯣ ꯇꯦꯂꯩꯕꯅ ꯍꯣꯏ ꯏꯃꯥ ꯇꯦꯂꯩꯕꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨ ꯃꯁꯥꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯦꯂꯩꯕꯗ ꯃꯥꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯊꯥꯗꯨꯝ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯦꯂꯩꯕꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯊꯣꯡ ꯊꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯂꯤ ꯍꯥꯏꯔꯛꯂꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯀꯧꯕ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯤꯛꯂꯥꯏꯅꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯂꯩꯃꯔꯦꯟꯕꯤꯅ ꯍꯥꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯩꯃꯔꯦꯟꯕꯤꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯔꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯇꯦꯂꯩꯕ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤꯅ ꯏꯆꯥꯒꯤꯅꯦ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ ꯇꯦꯂꯩꯕꯅ ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤ ꯑꯗꯣ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯍꯪꯕꯗ ꯀꯅꯥꯅꯁꯨ ꯈꯪꯏ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏꯅꯨꯒ ꯂꯥꯛꯃꯤꯟꯅꯕꯤ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯈꯔꯗ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯔꯝꯗ ꯍꯪꯗꯨꯅ ꯂꯩꯃꯔꯦꯟꯕꯤ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯑꯃꯨꯛ ꯀꯧꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯍꯥꯏ ꯂꯩꯃꯔꯦꯟꯕꯤ ꯏꯕꯦꯝꯃ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯕꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯅꯆꯗꯦꯗꯣ ꯑꯗꯨꯅ ꯑꯩ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯕ ꯉꯝꯖꯔꯔꯣꯏ ꯂꯩꯃꯔꯦꯟꯕꯤꯅ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯃꯇꯤꯛ ꯆꯥꯗꯅꯤ ꯍꯥꯏꯒꯦ ꯅꯪꯗꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈꯣꯏꯗꯥꯅ ꯈꯜꯂꯕꯤ ꯆꯥꯛꯊꯣꯡꯕꯤꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯁꯛ ꯑꯗꯣ ꯇꯥꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯨ ꯂꯣꯏꯅ ꯍꯣꯡꯂꯤ ꯑꯗꯨꯒ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏꯅꯨꯗꯨ ꯆꯪꯂꯛꯏ ꯇꯦꯂꯩꯕ ꯂꯤꯛꯂꯥꯏꯅꯨꯒꯤ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯍꯪ ꯇꯧꯔꯛꯏ ꯆꯥꯛ ꯊꯣꯡꯕꯤ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯗ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯆꯠꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯇꯦꯂꯩꯕꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯂꯩꯃꯔꯦꯟꯕꯤꯅꯁꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯐꯥꯊꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯇꯦꯂꯩꯕꯅ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯄꯨꯟꯗꯨꯅ ꯊꯝꯃꯨ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯒꯤ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯇꯞꯅ ꯅꯣꯛꯈꯠꯂꯛꯇꯨꯅ ꯍꯥꯏꯖꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯗꯣ ꯃꯆꯦ ꯑꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯃꯔꯣꯝ ꯇꯨꯃꯤꯟ ꯃꯆꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕ
ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯅꯥꯏ ꯑꯩꯕꯨ ꯄꯤꯕꯤꯌꯨꯗꯣ꯫ ꯇꯦꯜꯍꯩꯕꯗꯨ ꯈꯔꯒ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥꯏꯅꯨꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯩꯅ ꯅꯪꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤ ꯂꯝ ꯍꯦꯟꯗꯨꯅ ꯌꯥꯎꯔꯝꯂꯤꯕ? ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯃꯥꯅ ꯅꯠꯇꯦꯅꯦ, ꯏꯃꯥꯅꯅꯤꯅꯦ꯫ ꯇꯦꯜꯍꯩꯕ ꯃꯃꯥꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯤ, ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯂꯝ ꯍꯦꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯝꯅ ꯋꯥ ꯍꯩꯔꯛꯏ꯫ ꯅꯠꯇꯦ ꯅꯠꯇꯦ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯅꯥꯏ ꯑꯩꯁꯦ ꯇꯝꯕ ꯀꯅꯥꯒꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯑꯃꯨꯛꯇꯁꯨ ꯆꯤꯟꯈꯤꯗ꯭ꯔꯤꯕꯤ ꯃꯩꯇ꯭ꯔꯩꯕꯥꯛ ꯑꯁꯤꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯑꯣꯏꯗꯕ ꯈꯔ ꯍꯥꯏꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯥꯟ ꯉꯥꯛꯇ ꯁꯨꯝ ꯑꯣꯏꯔꯛꯂꯤ꯫ ꯇꯦꯜꯍꯩꯕ ꯃꯤꯆꯤꯅ ꯅꯣꯛꯂꯒ ꯐꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯐꯔꯦ, ꯑꯩꯅ ꯅꯪꯕꯨ ꯑꯇꯣꯞꯄ ꯆꯩꯔꯥꯛ ꯑꯃꯠꯇ ꯄꯤꯔꯔꯣꯏ꯫ ꯊꯥ ꯑꯃ ꯅꯪꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯅꯨꯗꯨ ꯍꯦꯟꯅꯗꯨ ꯃꯊꯥ ꯁꯥꯔꯤ꯫ ꯀꯔꯝꯅꯅꯣ ꯃꯥꯅ ꯑꯁꯨꯛ ꯁꯥꯎꯒꯟꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ? ꯑꯗꯨꯕꯨ ꯉꯝꯂꯣꯏ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨꯗꯨ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯥ ꯑꯃ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯃꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯁꯦꯝ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯛꯄ ꯊꯥ 4 ꯁꯨꯔꯛꯂꯤ꯫ ꯉꯁꯤꯁꯨ ꯂꯤꯛꯂꯥꯏꯅꯨ ꯇꯦꯜꯍꯩꯕꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯨ ꯆꯪꯂꯛꯇꯨꯅ ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯤꯛꯂꯥꯏꯅꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯂꯤꯛꯂꯥꯏꯅꯨꯗꯨ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯐꯥꯎꯕ ꯃꯈꯣꯟ ꯊꯣꯛꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯄ ꯐꯥꯎꯔꯛꯇꯨꯅ ꯁꯣꯔꯗꯨ ꯐꯥꯎꯕ ꯆꯞ ꯆꯞ ꯊꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯦꯜꯍꯩꯕꯁꯨ ꯑꯗꯨꯝ ꯐꯝꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯗꯣꯝ ꯍꯥꯏꯖꯩ, ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯆꯪꯂꯛꯏꯁꯤꯕꯣ? ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯊꯤꯅ ꯆꯩꯔꯒ ꯊꯥꯗꯣꯛꯈꯤꯅꯤꯁꯦ꯫ ꯇꯦꯜꯍꯩꯕ ꯋꯥ ꯍꯩꯔꯛꯏ, ꯆꯥꯛ ꯊꯣꯡꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯔꯣꯛ ꯁꯣꯜꯂꯤꯔꯥ? ꯂꯤꯛꯂꯥꯏꯅꯨꯗꯨ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯇꯦꯜꯍꯩꯕꯅ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯂꯣꯏꯁꯤꯜꯂꯣ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯇꯦꯜꯍꯩꯕꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ? ꯂꯤꯛꯂꯥꯏꯅꯨꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ, ꯍꯣꯏ ꯂꯣꯏꯔꯦ, ꯆꯥꯔꯣ꯫ ꯇꯦꯜꯍꯩꯕꯁꯨ ꯃꯧꯍꯥꯗꯤ ꯇꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯇꯦꯜꯍꯩꯕꯒꯤ ꯃꯃꯥꯡꯗ ꯍꯥꯎꯔ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯝꯂꯤ꯫ ꯇꯦꯜꯍꯩꯕꯁꯨ ꯃꯈꯨꯠ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯋꯥꯍꯪ ꯑꯃꯃꯨꯛ ꯍꯪꯂꯛꯏ, ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯂꯤꯛꯂꯥꯏꯅꯨꯗꯨ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯌꯥꯝꯅ ꯂꯩꯔꯤ, ꯍꯥꯞꯆꯔꯛꯀꯦ, ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯥꯕꯤꯌꯨꯗꯣ꯫ ꯇꯦꯜꯍꯩꯕ ꯃꯥꯅ ꯆꯥꯕ ꯉꯝꯒꯗꯕꯒꯤ ꯆꯥꯡꯗ ꯆꯥꯛꯇꯨ ꯈꯔ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯑꯇꯩ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯏꯟꯊꯣꯛꯂꯒ ꯍꯥꯏ, ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯅꯪꯁꯨ ꯁꯤꯗ ꯆꯥꯔꯨ ꯂꯥꯎ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯀꯞꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯇꯦꯜꯍꯩꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯃꯤ, ꯍꯣꯔꯦꯟꯗꯤ ꯆꯥꯛꯇ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯒꯦ ꯈꯪꯅꯤ꯫ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯦꯜꯍꯩꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯍꯦꯛꯇ ꯂꯤꯛꯂꯥꯏꯅꯨꯕꯨ ꯑꯣꯠꯂꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, ꯃꯤ ꯑꯃꯒꯤ ꯆꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯡꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯊꯣꯡꯂꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝ ꯑꯁꯦ ꯅꯪꯅ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯥꯛ ꯆꯥꯕ ꯇꯥꯔꯝꯃꯤ꯫ ꯇꯦꯜꯍꯩꯕꯗꯨ
ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯛꯊꯣꯛꯈꯤꯒꯦꯒ ꯍꯥꯏꯗꯦ ꯑꯗꯨꯝ ꯐꯝꯂꯒ ꯂꯤꯛꯂꯥꯏꯅꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯕꯨ ꯀꯤꯕꯗꯒꯤ ꯆꯥꯛ ꯃꯕꯨꯛ ꯊꯜꯂꯕꯁꯨ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯅꯤꯡꯗ ꯑꯗꯨꯝ ꯆꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯍꯟꯗꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯑꯣꯛꯂꯦ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯌꯥꯝ ꯋꯥꯅ ꯆꯥꯛꯇꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯇꯦꯜꯍꯩꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯗꯤ ꯇꯦꯜꯍꯩꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯁꯥꯗꯨ ꯍꯟꯗꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯑꯃꯨꯛ ꯂꯣꯏꯅ ꯑꯣꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯝ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, "ꯑꯣ, ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯃꯤꯅ ꯇꯣꯟꯕꯁꯦ ꯑꯁꯨꯛ ꯊꯤꯅꯁꯨ ꯇꯣꯟꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯀꯤꯕꯅ ꯂꯣꯟꯊꯣꯛꯇꯕꯤꯁꯨ ꯑꯣꯏꯔꯤ"꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯃꯄꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯇꯩ ꯅꯠꯇꯦ, ꯆꯥꯛꯇꯨ ꯌꯥꯝꯅ ꯊꯣꯡꯂꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯥꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯆꯩꯕꯤꯅꯤ꯫ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯌꯥꯗꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯇꯦꯜꯍꯩꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯊꯥ ꯐꯥꯒꯗꯕ ꯁꯨꯞꯅꯇꯒꯤ ꯆꯌꯣꯜ ꯑꯃꯈꯛꯇ ꯉꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯁꯥ ナꯕ ꯍꯧꯔꯛꯂꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯊꯧ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯦꯜꯍꯩꯕꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯒꯥꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯦꯜꯍꯩꯕ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ, "ꯅꯪ ꯉꯁꯤꯒꯤ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯥ?" ꯂꯤꯛꯂꯥꯏꯅꯨ ꯃꯥꯏꯊꯣꯡꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯛꯏ, "ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤꯅ ꯇꯧꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯇꯧꯖꯔꯝꯗ꯭ꯔꯦ"꯫ ꯇꯦꯜꯍꯩꯕꯅ, "ꯑꯣ, ꯅꯪꯁꯦ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯕ ꯃꯤꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯕ ꯃꯤꯔꯥ?" "ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ"꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯨꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯁꯨ ꯇꯦꯜꯍꯩꯕꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯅꯧꯕ ꯊꯕꯛ ꯑꯃꯃꯨꯛ ꯍꯥꯞꯀꯠꯇꯨꯅ ꯇꯦꯜꯍꯩꯕꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯗꯤ ꯃꯀꯣꯛ ꯃꯔꯨꯅꯆꯤꯡꯕ ꯑꯗꯨ ꯇꯥꯞ ꯄꯥꯏꯕ ꯑꯃꯗꯤ ꯅꯝꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯂꯤꯛꯂꯥꯏꯅꯨꯅ ꯉꯁꯤꯗꯤ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯗꯕꯒꯤ ꯅꯃꯥꯗ ꯂꯤꯛꯂꯥꯏꯅꯨꯕꯨ ꯇꯦꯜꯍꯩꯕꯅ ꯑꯍꯤꯡ ꯇꯨꯝꯍꯟꯗꯕꯤꯗ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯩꯗꯨꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯍꯟꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯗꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯇꯞꯅ ꯎꯏꯊꯕ ꯍꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯎꯏꯊꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯇꯦꯜꯍꯩꯕꯅ ꯈꯪꯂꯧ ꯂꯥꯎꯗꯨꯅ ꯃꯃꯤꯠ ꯍꯦꯛ ꯁꯤꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯕꯅꯤꯅ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯨꯝ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯎꯏꯊꯔꯛꯂꯤ꯫ ꯇꯦꯜꯍꯩꯕꯁꯨ ꯂꯤꯛꯂꯥꯏꯅꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅꯨꯗꯤ ꯃꯉꯛꯇꯨ ꯊꯣꯛ ꯆꯤꯡꯗꯨꯅ ꯎꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯤꯛꯂꯥꯏꯅꯨꯕꯨ ꯀꯧꯒꯦ ꯈꯟꯅ ꯍꯥꯏꯐꯦꯠꯇꯪ ꯆꯤꯟꯕꯥꯜ ꯑꯅꯤ ꯑꯗꯨ ꯂꯦꯡꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯒꯤ ꯃꯊꯥꯗ ꯑꯣꯏꯅ ꯁꯠ ꯇꯥꯁꯤꯜꯂꯛꯏ꯫ ꯇꯦꯜꯍꯩꯕꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ, "ꯑꯦ" ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯅꯨꯕꯨ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ꯫ ꯑꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯂꯤꯛꯂꯥꯏꯅꯨꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯁꯦꯝꯕꯤꯔꯝꯂꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯗꯣꯝ ꯍꯥꯏꯖꯩ, "ꯑꯣ, ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯑꯣꯏꯔꯦ꯫ ꯂꯤꯛꯂꯥꯏ, ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ"꯫ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯥꯕ ꯑꯃꯅ ꯍꯩꯖꯤꯟꯈꯤꯕꯒꯤ ꯂꯣꯏꯅ ꯄꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫
ꯇꯦꯜꯍꯩꯕ ꯃꯗꯨꯕꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯦꯜꯍꯩꯕꯗꯨ ꯅꯍꯥꯟꯈꯩꯗꯤ ꯂꯤꯛꯂꯥꯏꯅꯨꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅꯨꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯅꯕ ꯃꯅꯥꯏ ꯈꯔ ꯊꯝꯈ꯭ꯔꯤ꯫ ꯇꯦꯜꯍꯩꯕ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯂꯩꯃꯔꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯏ ꯉꯔꯥꯡ ꯇꯦꯜꯍꯩꯕꯅ ꯃꯥꯕꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯒꯅꯤ ꯍꯥꯏꯕ꯫ ꯇꯦꯜꯍꯩꯕꯁꯨ ꯃꯃꯥ ꯂꯩꯕ ꯑꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅꯗꯤ ꯂꯤꯛꯂꯥꯏꯅꯨꯗ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯂꯩꯃꯔꯦꯟꯕꯤꯅ "ꯏꯆꯥ ꯏꯕꯨꯡꯉꯣ, ꯂꯤꯛꯂꯥꯏꯅꯨꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯨꯀꯣ." ꯇꯦꯜꯍꯩꯕꯗꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯨꯔꯕꯗꯤ ꯃꯥꯒꯤ ꯃꯒꯨꯟ ꯍꯟꯊꯈꯤꯅꯤ ꯈꯟꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ꯫ "ꯃꯥꯒꯤꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯤ." ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ ꯂꯩꯃꯔꯦꯟꯕꯤ, ꯑꯩꯗꯤ ꯀꯔꯤꯒꯤ ꯄꯣꯊꯥꯗꯨꯅ ꯂꯩꯒꯅꯤ? ꯅꯅꯥꯏ ꯑꯩ ꯄꯣꯊꯥꯖꯔꯣꯏ꯫ ꯄꯨꯟꯁꯤꯁꯦ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯤꯅ ꯐꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯃꯄꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯟꯕ ꯇꯥꯕꯅꯤ꯫ ꯌꯥꯅꯤ, ꯅꯅꯥꯏ ꯑꯩ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯔꯨꯒꯦ." ꯂꯩꯃꯔꯦꯟꯕꯤꯁꯨ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯏꯅꯨꯒ ꯇꯦꯜꯍꯩꯕꯒ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯇꯞꯅ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯑꯄꯥꯝꯕꯗꯣ ꯇꯥꯛꯄꯤꯔꯣ." ꯇꯦꯜꯍꯩꯕ ꯂꯤꯛꯂꯥꯏꯅꯨꯗ ꯌꯦꯡꯗꯨꯅ "ꯌꯥꯔꯦ, ꯀꯩꯝꯇ ꯇꯧꯔꯅꯨ, ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ." ꯂꯤꯛꯂꯥꯏꯅꯨ ꯌꯥꯝ ꯋꯥꯔꯧꯅ "ꯑꯩꯗꯤ ꯄꯣꯊꯥꯕ ꯍꯩꯇꯦ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕ ꯃꯖꯥ ꯏꯕꯨꯡꯉꯣꯏ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯂꯤꯁꯦ." ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯅ ꯍꯥꯏꯔꯛꯏ꯫ "ꯂꯥꯏꯔꯕꯤ, ꯄꯨꯡ ꯄꯥꯡ ꯁꯨꯗꯕꯤ ꯂꯝꯖꯥ ꯁꯔꯥ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯆꯨꯗꯦ, ꯅꯨꯡꯁꯥ ꯁꯥꯗꯦ, ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯛꯂꯦ. ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯅꯧꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇ꯭ꯔꯦ." ꯉꯁꯤ ꯂꯤꯛꯂꯥꯏꯅꯨꯒꯤ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯦꯜꯍꯩꯕꯗꯨ ꯂꯤꯛꯂꯥꯏꯅꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯂꯤ꯫ "ꯏꯆꯤꯜ ꯏꯄ꯭ꯋꯥ ꯑꯅꯤꯅ ꯑꯐꯪ ꯑꯐꯪꯕ ꯈꯔ ꯆꯥꯗꯨꯅ ꯍꯤꯡꯂꯛꯈꯤꯕ ꯄꯨꯟꯁꯤꯅꯤ. ꯑꯀꯟꯕ ꯃꯁꯦꯟꯒꯤ ꯂꯥꯟꯐꯝꯗ ꯃꯇꯨ ꯁꯣꯜꯂꯕ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯤ. ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯅꯤꯡꯂꯦ. ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯅ ꯃꯆꯦ ꯑꯩꯕꯨ ꯏꯆꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯍꯧꯒꯅꯤ. ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ." ꯇꯦꯜꯍꯩꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯛꯏ꯫ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯁꯣꯝꯗꯇꯒꯤ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯁꯣꯏꯈꯤꯕꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯑꯁꯨꯝ ꯑꯣꯠꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯉꯁꯤ ꯏꯔꯥꯟ ꯄꯨꯝꯕ ꯏꯁꯥꯅ ꯌꯥꯖꯔꯦ. ꯑꯩꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯣ ꯄꯤꯕꯤꯔꯣ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯑꯀꯜ ꯑꯊꯧ ꯅꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ." ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯅꯨ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯜꯍꯩꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, "ꯑꯗꯣ ꯑꯈꯥꯡ ꯀꯟꯕꯤ ꯅꯪꯅ ꯀꯞꯄꯗꯣ ꯄꯛꯆꯗꯦ, ꯀꯞꯀꯅꯨ." ꯇꯦꯜꯍꯩꯕꯒꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯁꯤꯗ ꯂꯤꯛꯂꯥꯏꯅꯨ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯁꯨꯠ ꯀꯞꯂꯤ꯫ ꯇꯦꯜꯍꯩꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯇꯥꯎ ꯑꯃ ꯈꯥ ꯊꯪꯕ ꯂꯩꯕꯥꯛꯇ ꯂꯩ. ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ. ꯑꯗꯨꯅ ꯑꯩ ꯂꯥꯟ ꯄꯥꯡꯕ ꯆꯠꯂꯨꯈꯤ. ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ." ꯂꯤꯛꯂꯥꯏꯅꯨꯗꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯇꯦꯜꯍꯩꯕꯗ ಮಿಯꯦꯡ ꯑꯗꯨ ꯊꯝꯂꯛꯏ꯫ ꯇꯦꯜꯍꯩꯕꯁꯨ ꯂꯤꯛꯂꯥꯏꯅꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ "ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯀꯞꯀꯅꯨꯀꯣ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯇꯦꯜꯍꯩꯕ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅꯨꯁꯨ ꯍꯥꯏꯐꯦꯠ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯤꯛꯂꯥꯏꯅꯨꯅ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯄ ꯊꯥ ꯑꯃ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯈ꯭ꯔꯤ꯫
ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯗꯤ ꯂꯥꯟ ꯄꯥꯡꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯕꯨ ꯉꯥꯏꯁꯤ ꯀꯔꯝꯅ ꯉꯥꯏꯒꯅꯤ? ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝ ꯂꯩꯊꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯇꯝ ꯁꯨꯔꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯇꯦꯜꯍꯩꯕꯗꯨ ꯂꯤꯛꯂꯥꯏꯅꯨꯅ ꯀꯞꯂꯒ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯂꯤꯛꯂꯥꯏꯅꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯇꯦꯜꯍꯩꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯤꯛꯂꯥꯏꯅꯨꯕꯨ ꯍꯥꯟꯅ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯨ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯃꯃꯥꯗ ꯍꯪꯉꯤ, "ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯂꯤꯛꯂꯥꯏꯅꯨꯗꯤ?" ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯑꯁꯦꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯤ ꯑꯗꯨꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯦꯜꯍꯩꯕꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨꯗꯤ ꯄꯥꯠꯇ ꯆꯠꯂꯨꯕꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒꯗꯨ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯉꯥ ꯈꯔ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯜꯍꯩꯕꯁꯨ ꯃꯄꯥꯡ ꯀꯅꯥꯁꯨ ꯂꯣꯏꯅꯔꯛꯇꯦ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯃꯗꯣꯝ ꯂꯥꯛꯄ ꯃꯔꯝꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ "ꯂꯤꯛꯂꯥꯏ!" ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯦꯜꯍꯩꯕ ꯑꯣꯏꯔꯝꯕꯗꯨꯗ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯎꯖꯍꯧꯗ꯭ꯔꯦꯗꯣ?" ꯇꯦꯜꯍꯩꯕꯅ, "ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯏꯕꯅꯤ." ꯂꯤꯛꯂꯥꯏꯅꯨ ꯇꯞꯅ, "ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯒ ꯏꯄꯥꯒꯅ ꯊꯝꯕꯤꯔꯝꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛ ꯑꯁꯤ ꯅꯅꯥꯏ ꯂꯥꯏꯔꯕꯤ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯒꯦ." ꯇꯦꯜꯍꯩꯕꯅ, "ꯂꯤꯛꯂꯥꯏ, ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤ ꯑꯌꯥꯕꯗꯣ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯒꯤ ꯂꯧꯔꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯁꯒꯣꯜ ꯁꯌꯥꯡꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯁꯤ." ꯃꯇꯝ ꯑꯗꯨꯗ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯌꯥꯏꯅ ꯇꯞꯅ, "ꯏꯆꯦ, ꯆꯠꯂꯣ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ." ꯂꯤꯛꯂꯥꯏꯅꯨ ꯃꯧꯄ꯭ꯋꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯩꯍꯧꯔꯒ ꯏꯆꯦꯅ ꯀꯔꯝꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯨꯒꯅꯤ? ꯏꯆꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯏꯕꯨꯡꯉꯣ." ꯇꯦꯜꯍꯩꯕ ꯃꯔꯛ ꯊꯠꯂꯒ, "ꯂꯤꯛꯂꯥꯏ, ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯧꯄ꯭ꯋꯥꯅꯨꯄꯥꯕꯨꯁꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯌꯥꯏꯅꯁꯨ ꯃꯆꯦꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯗꯒꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯇꯦꯜꯍꯩꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯅꯨ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯑꯅꯤ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨ ꯂꯤꯛꯂꯥꯏꯅꯨ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯑꯅꯤ ꯑꯗꯨ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯗꯨꯅ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯌꯥꯏꯕꯨꯁꯨ ꯀꯣꯅꯨꯡꯗ ꯀꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯁꯨ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯤꯛꯂꯥꯏꯅꯨ ꯇꯦꯜꯍꯩꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯇꯤ ꯇꯦꯜꯍꯩꯕꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ, ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫